Lakhipuronline puthokchaba May gi tang kun manga nongmaijing numit ki Khomjinba Pao tabirase. Ahanbada maroiba Pao Manipuri lon na mahi tamna bahona bada achoba thodang lobiramba ahalaman singi saktam sing yekpa art exhibition ama binakanti Indupraba complex da haukre. Assam gi tongan mafam singda Manipuri People's Front Assam gi kumon thoram pangthok nakre. Laiba ki mayokta social media da ka hen bawa ngang bagidamak Assam police na phaba mi gi masing humutara truk sukre. Ambani amasung Adani na awang nokpok Bharat ki rajya singi damak masing yamlaba senpam sing thadagadawri amasung loitongbam update da North East United Football Club ki chahi 33 makhagi group da selection phangkhre. Haujik mapung oiba pau tabirase. Manipuri lon bu Assam gi school sing da mahi tamhanna bahona bada achoba thodang lobiramba ahalaman singi mafam dai kai khumna ba utpo ina makhoi gi saktam sing yekpa solo art exhibition ama ngarang dagi cachar gi binakandi part 2 da leiba Indupraba complex da hokre. Numit humni chathagadaba exhibition asida yellow yamkok artist thoithoiba mayang lamamna yekpa lai 38 exhibition asida utli mahaki paring naina chatharakpa solo art exhibition sagnairaba singi liglu pareng episode 4 ngarang me gitang kunmarida haunabi matungina ngangom Basanta Kumar ex VP Manipuri Sahitya Parisara Samna exhibition asi audok piki nahamarup cachar lakhipur amadi United Club Organization lakhipur cachar na sinba thoram aduda khaidem kanta president United Clubs Organization amadi oinam biramani president nahamarup cachar na president member oibiki panbayai exhibition asi maruina Nahamarup ki thon michak singda kathok chaba exhibition ni haire thoram da wa ngangladuna athoba singi liglam thi balup Manipur ki president Nando Teksim na hai Manipur da loan gi damakta mami samli ba matamaduda cachar gi paicha singna loan gi damakta Nepal suba schedule da chanana ba haija ki ba si Manipur amadi cachar gi oina masina ahanba oiragani hairaduna ima loan gi damak mangjil thana chen chongbiramba sing adu gi damak ikai khumna ba utpo oina makhoi gi saktam singbu yellow yamkok da yektuna puthokseduna exhibition asi sinjabani haike thoram asigi manung chananga si megitang kunmanga saireng saidinaba amadi class 3 dagina class 10 phawbagi mairoi singi oiba layakpa hendanaba pangthokani aroiba numit hayeng Manipuri lon gi damak maipunana honna biramba singi maramda khananena bagi mifam amasu pangthokani amadi ayek palai singasi masa masada amadi imung manungi miyoida kusinagani loinana layakpa hendana bada makok mathang taraba singda selgi mana yauna mana mathum yenthokani Manipur dagi lon gi damakta mami samri ba po kangre matamni asu matamda cachar gi paicha singina lon gi damakta niban suba sedunda nana ba hai jaba hai se Manipur mu cachar gi oina di masina han bo gedra hai gi aimondo pawi adu umana adu mamam lai hai ba su adu 비비레가디 헤는 누가지가니 아두나이 간접들이 나하물나 떠럼바 공영하시네 헤나 망진 타버니 헤나 아이만 파위 아두가 왜냐나 마카 자테로카다 에브링기 땅 아니고 Manipur language demandi 하나 팅톨라가 론기 넘데 디만 상텔럼바 아마디 1971다 밀리싱 따라 헤면나 론기 넘다 아버기 미양 공제 짤럼바 마시 잠나 분 더군이가니 하이가 롱기로부터 헐 프레싱하지 아버냐 뭐이기 오이가 리스마 탐바스 마통다 하이가 리스두나 내후다가디 아잉 뚱데 티질까다가 티질로싱 누나 티라고 탐다 마두기 독터의 방매야바 아버는 마니야마 시노부디 하이가 리스두니 해는 모르고가 단자서 왜까니 아드나 롤라시 Manipur 롱기 에세세 랭귀지 방해 산업 방해는 좀 뺀톡 야드리바 아무리 롱기 피다지 해해나 아톡 적통나바 해해나 막음 파노 번나기 마토주 다이로 혼자이데 탐전행이 에이기 마마 ngombingo diharina ihan hana nahagi han bulaidi prothom bhakta amasung nahagi ani so bulaidi ditiyo bhakta tamna bulaidi mechoron ihan hana igani aidi kumanthe modubangol gi laitona chahi ma tamba horaga mathagi chahi dagi kasar gi mete machana lairik idna akona tamjara kosi nahagi hando lairik
nahagi ni subo lairi amasung angangi rosona amasung background ikoi mama ngombi lakidrawa ngombi no bihari na ibni asina ahan ba akoi 1956 tagi meteron tamba holopadagi yan iba angang na tamna balay ni ang tasya si tutoy na tawriba sabag si angap Indian mo siya kaya marum IAS ada England na talaga masagi coaching lo IAS pass to bidaw ICS matam du ICS bisik ka IAS maya mama ko isen si mag ACS ni mayam pun mo si honar ko ni haji kana ko mo macha doctor hoinga ni ndu hohenli engineer hohenli IAS hohenli ACS hohenli MPS hohenli to mo sung लायक पर है लायक पर की थबक सिला पैसा ना अनेक तम बजाऊं ही तम लगे कहीं छोड़ हो जाते मुझे बजा रहा है अहन मोल पोपो अहन ना चेतन ना ने फू ये सिमी लाइक तो वाले लाजेंगे Assam gi tongan tongan ba mafam singda ngarang megi tang kunmari Manipuri People's Front Assam gi chahi mari surak pagi mapok komon thorom pangthokre Manipuri People's Front headquarter gi oina Guwahati Patharkuchi Tiniali Beltolada Maru Loising gi President Yangkhom Upendra Advisor Thoksom Ngoba amadi Amsu Central Committee gi President Ngasepam Sanahalna Dais ki leiting oikhi Thoromaduda Dr. Yangkhom Monojit Moirangthem Ranita Binarani Sharma Anuradha Basanta Maisnam Moirangthem Priyadarsani Secretary General na Nimida Sigamari Lena na Wangangke Hailakadigi oina pangthokiba kumon thoromasida Hobam Khomba Thangjam Manilal Sinam Topon Thangjam Haribabuna Chingba Mioi Singna Nimida Sigamari Lena Bawapam Singh Thambiki Silchar Manipuri Boys Hostel da Silchar Lakhipur amadi Sonai District Committee na punna kusamna duna Manipuri People's Front Assam gi chahi mari surakpagi mapokumon thorom pangthokhi thoramda Laisram Bimol President Sonai District Committee na thoram mapu aduga Saikhom Komlakanta Advisor Manipuri People's Front na Dais ki leiteng oikiba thoramda Saugaijam Subongkor Laisram Satyajit Nongthombam Nobin Mutum Gunadhon amadi Kirogopal Sharma na chingba mioi singna numirasiga mari leinaba wafam sing thambiki Hojai District Charaideo District amadi Dhemaji District tasu MPF ki komon thorom chinglem na pangthok na ki haina pawasina makatarakli Assam Police na leibaki mayokta social media da kahemba wangang ba mioi singi mayokta khongjang makata na chathari khongjang asigi makada ngarang phawpada mioi humbudra tru phagat kre Makhatana Nalbari Dakhin Salmara Mankasar amasung Kamrup Jila dagi mioi kharaga suphagat ki social media da Pakistan bu sogatuna post thagalak pagidamak makhoi bu phaki bani haina Mukhyamantri Dr. Himanta Biswa Sharma na social media da phongdokre Ngasi Imphal gi Major Khulda leba Manipur Press Club ta Dr. Moirangthem Surjit ki mahaki astrology ki concept ta kumjali sing ani dagi hauduna sahi kunmanga mapung pharak pagi silver jubilee thoram sangai publishers naurem thongna sinduna pangthok lagani thoram asi da mithunglen oina Manipur Sarkar gi arts and culture loisang gi special commissioner Mongjam Joy amadi mifama po oina Sri Sri Govindaji Temple Board ki panji sanglakpa Chandra Siddhanta Wangkhai Mayum Homendra sarujagani Akhanaba mithung oina Kanglaipa Calendar Board ki President Acharya Ahambijit Sairom amasung ikai khumna jaba mithung sing oina Kanglaipa Calendar Board ki Advisor Akham Langol Govindaji ki Sankirtan in charge Sija Gurumaim Garumani Sharma Jyotisi Oinam Syamananda amasung Jyotisi Nongmaithem Sarat sarukjagani Sangai Publishers ki convener Konthaujam Nobinna Thagatwarol piduna thoromasi loisingani Awang Nongpok Bharat sana khonabagi lamda hena chakhonabagi pandamda Khelo India North East Games pangthoknanaba singani haina Kendra gi Youth Affairs amasung sana khonabagi mantri Dr. Mansukh Mandaviya phongdokre New Delhi da pangthokpa Rising North East Investor Summit lisingani kunmanga loisinbagi thoromda wangang laduna mantrina wafamasi phongdokhibani sanaba si chahi khudingi singani haina phongdokladuna masida Olympic ki masana sing yauna yellow masana singchu yahongani haikhe Awang Nongpok Bharat mathangi chahi manga asigi manungda Reliance Industry na
Rajya singi tongan tongan ba hiram singda lupa crore lising butara manga invest tawgani haina Reliance ki chairman amasung managing director Mukesh Ambani na phongdokre. New Delhi da pangthokpa Rising Northeast Investor Summit da sarukjaraduna wafam asi mahang phongdokhibani. Adani Group ki chairman Gautam Adani nasu awang nongpok Bharata Green Energy Lambithong National Highway amasung Digital Infrastructure gomba tongan tongan bahiram singda lupa crore lising yangkai amasu invest tawgani haina tharomasida sarukjaraduna phongdokhi. Union Public Service Commission UPSC na loba Civil Services ki preliminary examination ngasi pangthoklagani. Leba ki tongan tongan ba center singaloina na Guwahati ki center kuntaruk tasu ngasi parikha si pangthokani. Guwahati ki parikha center singda punba mahiroi lising taraga chamnaga marfuni pana hariba parikha si da sarukjagani. Kendra ki mahi masingi loisangna leibak asigi mahiroi sing amasung naharol singbo hidak managa mari leinaba phataba sing amasung masidagi thapna leinabagi pandamda mahi loisang singbo tobacco free ohenanaba leibak sinba thungna khongjang changsengadori malem gi hidak mana sijenadaba numit megi tang kunthra mathoya siga loinana numit asidagi hauduna tha ma chupna chathagadaba thorom asida tongan tongan ba thorom sing paikhananaba rajya sing da khanghankre mahiroi sing amadi miyambo hidak mana sijenabagi amang ba singi matangda khanghananaba MyGov portal dasu quiz ama haudokre. Loitongbam update tabo Northeast United Football Club ki chahi tara makha ki kangrupta selection phanglakpada Rising Club Ponterapura madi kungang asigi miyamna taramna ukpaga loinana harau nungai ba phongdokre. Guwahati ki Sarusajai Stadium da megi tang kundagi numit humni chupna chatharakiba trial amasung selection camp ta mahak sarukjakhi. Mahak hauki ba chahi lising aniga kunmari ki October thada Gujarat ki Gandhinagar da pangthokiba All India Futsal Competition da champion takhiba Assam ki tingbi sanaroini panba yai mayamna thoithoi haina su khangnaba Loitongbam update da Bonterapur Kola Channel ki Loitongbam Bikramjit amadi Loitongbam Ongpi Sanatombi ki machanupani. Nungairaba pau yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym Hobi Road Fullertol Kasar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Energy Healing Center Rongpurda computer gi matengna anoba madi ariba anaba singbo computer gi matengna layong khangdokpuna layengba hausare computer gi matengna makal makhagi anaba singi report lokthokpuna haksangi awat machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layong bajaragani maruwaina nupigi laina sing iwatpa angang khawgi laina angang oidaba nupa singi phambi sonbigi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes bp stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yarakani loinana matam sangna hu chenba hidak charakpadagi side effect amadi ida hu chenba toxin leirakpa iwat gi anaba koktanaba amadi steam bath ki kudong saba leijare silchar rongpur part 2 stone crusher manakta leiriba energy healing center da ngasimak gengsimbiragu mangjongna appointment ki damak mobile number 9395732456 number asida call tobiragna bakhanganjari
Lakhipur online channel asibu yengbiribasingna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidribasingna subscribe tawbiu. Aroibada maruoiba paw amukhanna Manipuri lona mahi tamna bahona bada achoba thodang lobiramba ahalaman singi saktam sing yekpa art exhibition ama binakandi indupraba complex da haukhre. Assam gi tongan mamafam singda Manipuri People's Front Assam gi kumon thoram pangthok nakre. Leiba ki mayokta social media da ka hen bawa ngang bagidamak Assam police na phaba mi gi masing humutara truk sukre. Ambani amasung Adani na awang nokpok Bharat ki rajya singi damak masing yamlaba senpam sing thadagadawri amasung loitongbam update da North East United Football Club ki chahi 33 makhagi group da selection phangkhre. Lakhipur online YouTube channel gi paw sandok jaba ngasigi oinadi matang asida loijare.